NRC Hanna Toudana Census Touba Yaroi haiba demanda JFD na haukiba ahing nongyaidagi kaukiba pung nifunipan gi general strike na maram oiraga Thoubal district tasu mahusagi punsida Chaona Akaiba Pikhre general strike asina maram oiraga Thoubal district ki maru oiba kaithel sing Wangjing kaithel Thoubal kaithel Yaripok Khongjom Khangabok amadi Babu Bazar na chingba sing kaithel kanakhide dukan thong hangnakhide district amaga faunaba gari sing chenakhide ngasi angan bayuktagi hauna Babu Bazar Thoubal Bazar amadi Wangjing kaithelda ban sogatpa sing tholaktuna lambi thingki Thoubal district ke tongan ba mafamdagi lakpa Meira Paibi lupsing nasu Thoubal DC complex ki mamang National Highway 102 fauduna chatliba athokpam kaithel mapadasu lambi thingduna khongjang sagatki No NRC, no census, laingakna miyamgi kholau tagadabani long live Manipur haiba kholau kayasu laukhiba lambi thingbagi khongjang aduda saruk yakhibi manglembi kobi Meira Paibi luchingbi amana phongdorakpada ngasi gi laingak asina hokhiba chahi lisingani kulhumdoi leibaki irang tholakpa matamdagi ngasi fauba praja miyamna tanba demand amata mapung phana piba leitri irangi chaitheng marak asida NRC Toudana census tawgani hairakliba asi ireicha singbu muthatnaba khongthangni maram asina census ke Yaubiriba Irecha Singnasu training adu Yaubiraganu Thoubal district Ladiba Meira Paibi Ima Ibel Singna Maram Chaba JFD gi demand matam pumbada saugatkani haiba wafam phongdoklaki Census Touba! Yaroi! NRC Touba the Census Touba! Yaroi! NRC Touba the Census Touba! Yaroi! Laingang na tumina na chanda! Yaroi! Laingang na tumina na chanda! Yaroi! Long live! Manipur! Long live! Manipur! Long live! Manipur! Thoubal district leiriba ima mayam sing phunma amamamdagi thongnara kana phunjalaga Thoubal district ta JFD local lakliba NRC tawdingaida census tawba yaroi haibasa koi full support tawjari loinana iraiba iram namasida megitang ahumdagi wara iba chaibi chaitheng kaya nanga iba mayam asida Manipur laingak tai khoina tanjari ba demand kaya ngasi phawbada pangthoktana leiriba thabo othoktana leiriba se aikoi police support condemn tawi maramdi leiba khunai ma praja gi khola wai ba se isor gi khola ni haina ahal laman singna takpirami adu bangasi gi laingak sinadi Tadana asun nation bazina aikoi Manipur khunai ase aikoi minority tagadabgi ning laurga leiraba tanja asida hojik NRC tawbiu na hanjal laurga lakpa matamsida tawdringaida census tawgani na training tawraiba se masida sarkar gi thabak loisang jinga thabak tawbiriba karmachari singna isa gi duty ni haina lawira kanda census training je yaubiriba se yaubiganu maramdi som na retirement chalakpa matamda isa gi yum do kuki gi yum oikragani Yumdang mana kainai bhaidana Manipur iramdam je mut kharagani haibagi damakta ekhoini agitation tawjariba ban tawjariba laingak ta tarak tabadagi ni haibase masi laingak na khangjan biyo karigomba JFD na law khalakba khongjang singda makha ta ba khongjang gida Thoubal district leiriba ekhoi ima singna full support tawjagani haiba wafam ase thamjari